Prime Review presenting Sully. Sully hariba movie sina aikoi tu ning level si. Sully ko wa pilot amana mi myamna puba aeroplane mabu New York tagi paikhalalami. Adubu paikhala matung makhoi gi aeroplane sig engine asida uchek mana paisang gibana maram moibana engine ani si yakhiramde. Adu mahangna micham myam sing asibu kanba ngamkhibra natraga ngamdabra haibasi film si yengminara khaminarasi. Sully hariba movie sina horokpada aeroplane mabu New York City gi runway city gi paikhalaglammi. Aeroplane pairiba pilot asig mamingna Sully kawi. Aduga mahaga paiminariba co-pilot asig mamingna Jack Koromi. Makhoini na sum aeroplane si pairikpasi minute ahungi matungda aeroplane sina wangna paikhabigi changsu 3000 height oirami. Adubu ikhong khongduna makhoigi aeroplane sig mamangda masing jamlaba uchek mayam paisilaglammi. Masina maram moibana makhoina pairiba aeroplane sigi engine ni si loina mai chaktuna pokhairaglammi. Masig matungda pilot Sullyna yamna pakhaladuna makhoigi ATC da phamdu leiriba max hairiba nupas da asumna hairami. Aikoi nuzik pairiba aeroplane sigi engine ni si loina yadre hairami. Sully gi wahai tabda max asi yamna pakhapa mani forami. Adule max na mu wakhal munna khandara matungda pilot Sully da sumna hairami. Nakhoina pairiba aeroplane do yamna thuna aikoi leiriba runway sida amu handuna pairaglo. Runway sida khamni leiriba aeroplane sing asi aina loina laktholage hairami. Adubu Sully na di max ta pakum asumna pirami. Aikhoina pairiba aeroplane sig engine ani si loina yadre. Asina maram moibana aikoi hojik runway dura lakpa ngamlero hairami. Adudagi max na mu asumna pakum piraglami. Nakhoina hojik chatkadruba hamadu yamna sangi. Nakhoina aeroplane du paiduna chappa tarbasu yawma ngamloi. Masina maram moibana nakhoina pairiba aeroplane dubu aikhoina leiriba runway sidam laktuna khamlo hairami. Adubu mu Sully na di max asumna hairami. Aikhoigi mangda yamna chawrba Hudson hariba turen asida aikhoigi aeroplane sibu khamlage hairami. Adudai max nung pakum masuna pirami. Ngasi phawbada aeroplane kaya amana engine jaraktabadagi isingda emergency land tawbu matamda aeroplane du tongkhiba miyosing adu amada hingkhide. Asina maram moibana aina hairibasi yamna munna taw. Nakhoigi aeroplane du yamna thuna aikhoigi runway sida paidun lau hairami. Adudai Sully nung pakum masuna piraglami. Aikhoigi famda hojik matam yamna leitre. Aeroplane si yamna thuna mangda leiriba Hudson hariba turen sida khamdaba yarora hairami. Matam masdadi ATC hariba tawar sig manungda masing jamlaba officer kaya amsa laglami. Amuksu max na Sully da hanjin asumna hairami. Aikhoina nongda hariba si order ni nangna yamna thuna aeroplane du mamai leiduna aikoi runway sida khamo hairami. Adubu Sully na di max ki wais tabada yamna songleduna makhoini na wari sanariba radio sibu off toksenkirami. Masig matungda mahangna aeroplane sibu mahaki mamangda leiriba ising sida khamnabagi ready da lerami. Mahangna aeroplane si khamlingai da mu mahaki co-pilot Jack ta sumna hairami. Jack nangi na phamdasu idea leibra. Aikhoina pairiba aeroplane si matau karamna tekta kaidana khamgani engonda amta hairo hairami. Aduli Jack nu pakhum asunu piraglami. Aigi phamdasu hojik idea amata leite. Aikoi ani na yamna thuna aikoi mangda leiriba ising asida aeroplane si khamna se hairami. Asig matung Sully na mahaki mamangda leiriba mic asibu sinaduna aeroplane si manung tongliba passenger sing asida sumna hairami. Nakhoi pakhatpa amana tawgunu aikhoina pairiba aeroplane si aikoi mangda leiriba ising asida khamlage. Nakhoi check-in fazana phamu hairami. Amuksu aeroplane sig manunga tongliba air hostess asina passenger sing asida sumna hairami. Nakhoi gi seat belt sing adu yamna thuna phajalo. Aikhoina pairiba aeroplane si hojik khudongthiba ama thokpadagi aikoi gi mangda leiriba Hudson hariba turen asida khamlagani hairami. Air hostess ki wais tabada aeroplane sig manunga tongdu leiriba miyoi sing si yamna kijarami. Masig matungda Sully amadi Jack na makhoini aeroplane sibu tapna paitharaktuna makhoi mangda leiriba turen si tasalami. Adubu aeroplane sigi speed si yamna kanbana maram moibana paglaba ising gi maya sida aeroplane si kan chendu laglami. Masig matungda aeroplane si masamaton lepkhirami. Aduding Sully na aeroplane si tholaktuna aeroplane si tongliba miyoi sing asi aeroplane si loina tholalami. Amuksu aeroplane si tongliba miyoi sing si kannabagi New York City si leiriba achauba jahas samsu laglami. Masig matungda jahas si tongliba miyoi sing asina aeroplane si tholiba miyoi sing ju mathang kalami. Madugi si mathakta helicopter da iroiba haiba miyoi kaya laktuna isingda tadna leiriba miyoi kaya amasu kalami. Masig matungda kallaba miyoi sing asibu turen asig mapanda pukhatu laklami. Matam asde Sully na airport ki staff abana sumna hanglami. Aikoi ki aeroplane si tongkhiba passenger sing asi loina hinglabra hairami. Adudi nupa asnu pakum asuna piraglami. Hoi aeroplane si tongliba miyoi sing asi hojik loina hingle hairami. Asina maram moibana Sully na wakhan warambadu loina farami. Nakal amoromda maham asi leiriba passenger sing asina makhoi yumda phone tawduna sumna hairami. Aikhoina tongliba aeroplane du hojik isingda taduna kaiba tarabasu aikoi sing asi hojik loina hingle hairami. Nakal amoromda max asi wakhan jamna nungai tarduna
Ka amada famnu lerami adu mahaki ka asida makhui airport ki stam laktuna max asumna harami Sully na Tongkhiba aeroplane adu halsal hariba turen dur khamduna aeroplane tongba miu sing adu hojiti loina hingla harami masina maram mabna max asi yamna ngakleduna maham maste hogalaglami masig matungda pilot Sully gi mahamda inquiry chathanabagi airport ki authority kya wari sanarami matamasta airport ki authority sing asina sumna harami karigumba Sully na tawriba thaba asida asob yawamba tarabati mahak asibu airplane paiba thaba asi thadalagani madugi simdakta Sully gi image asi loina down oiduna mahak punsi chupagi airplane paiba su ngamlaro harami nongala matungda Sully amadi jek asibu makhoi gi airport authority gi inquiry team asina kauduna meeting ama tawrami madude inquiry team asina Sully da sumna harami aikoina matamaduda nangonda airplane asibu amo hanna pairaktuna runway da khamnabagi haibani adu banangna karigi airplane adubu mamai leiduna halaktribuna hairami aduda Sully nong pakhum asuna pirami matamaduda aina airplane adubu mamai leiduna lakpa horabani adubu aina mamai leiduna lakpa tarabasu airplane adu aikoi runway du yauba ngamlora khanbadagi aina airplane adubu runway tamna porktabani hairami adude committee nu mawon sumna hanglami nangna matawgram da khanglibno airplane adu engine jadaba tarabasu runway tamna paiba ngamlokla haibasi nasana tomda karigi decide tawribno hairami adude Sully nong pakhum asumna pirami aina aeroplane paidun laklibasi ngasidagina chai niphug mamangdagi paidun laklibani amusa aina aeroplane paibigi masing asi lising hena helabani masina maram moibana aina loina khanglibani aikoina paidiba aeroplane adu aikoigi runway adu da amu hanna halakpa ngamlo haibasi khanglibani hairami adude committee gi miyo sing asina Sully da sumna hairami hauji nangna haiba wahe aduna aikoina decide tawba ngamloi aikoina uji fajana decide tawnabagi aikoigi computer system asida yamna chawba aeroplane pahingani madugi simadakta aeroplane adu mamangda nakhoigi mamangda pairakhiba uchek mayam sing adu pahenduna aeroplane adu engine jahaloi asig matungda aeroplane adu bu mamai leiduna aikoigi runway sida khamba ngambara natraga ngamloidabra haibasi aikoina check tor matungda aikoina decision lawgani harami committee gi wai sing asi tabada Sully amadi jek asi wakhan jamna nungairamde masig matungda Sully amadi jek makhoini si New York City isi leiriba hotel amada lainabagi gari si tongdu laklami Sully na mu mahaki hotel si yaubu matam astadi mahamasta news ki miyo kya ama leirami madugi simadakta news ki miyo sing asina Sully sibu thagar phongdoktuna sumna hairami nangna mataw karamna engine ani yadraba aeroplane adu ising adu da khamduna chamjaraba micham myam sing adu mataw karamna kallibno aikhoida mukta hairo hairami aduba Sully nadi paumi sing asina mangonda hangli wahang asi pakum amada piramdabida mahaki ka tamna laklami nongala matungda mu media gi miyo sing asina makhoi media gi channel su chakhonabagi micham myam sing asina sumna hairaklami Sully na pairiba aeroplane adu makhoi gi company gi miyo sing aduna runway adu da halakna wi haibani adubu Sully na mahakna pairiba aeroplane asibu nampuda mahaki mamang leriba sing adu da khamduna micham myam sing adu khudongtiba loina tholibani hairami masig matungda mu news ki miyo abana mu Sully da sumna hanglami nang aeroplane adu mataw karamna ising adu taduna micham sing adu kallibno hairami asig matungda Sully si wakhan jamna nungai traduna mahaki aeroplane paiminariba co-pilot Jack ki manakta laklami Jack ka wari chananabagi adune Sully na mujekta sumna hairami aina aeroplane adu ising adu khamnabagi decision lawbudu lalabrane amuksu mahana sumna hairami ngasidagina chai niphug mamangdagi aina aeroplane kya paiduna chamjaraba miyo kya bu mafam amadagina mafam amada puduna aina fajana puribani adubu ngarang nan thokhiba khudongthibadu dagi ai image asi loina down tawkhre ai habji kari taw haibno hairami adubu jek namu Sully da sumna hairami nang karimda pakhatpa tawgunu aikoi company gi miyo sing asina aikoi accident thokiba aeroplane adubu simulator flying tawgani masig matungda nang lawriba decision adu achumbara natraga lanbara haibasi makhoi loina haraklagani makhoi na pirakaduriba decision adu faudi aikoi ni mukta ngai khise hairami adubu Sully sti wakhan jamna nungai traduna mahaki ka asi tamna laklami amuksu Sully na tumlinga matam asida mahaki mamangda hanjen hanjena makhoi na pairakaba aeroplane adubu engine nindu jadabna maram oibana York City isi leiriba building mayam ase thomjanduna aeroplane si loina kairami masina maram oibana mahasi ikhang khongduna makeup thoraglami nongala matungda Sully amadi co-pilot Jack asi makhoi gi inquiry committee sina koromi amusu inquiry committee sina Sully da sumna hairami aikoi no je computer sina duna nakoi na paikiba aeroplane du loina check tawre adubu aikoi na check tawba matam adu da loina khangba ngamle yamlabo check myam sing aduna aikoi ga aeroplane du ge engine da paisanduna engine du mai chakpa tarbasu oi thangbi engine adu hoji karim tawde masina maram oibana nakoi ni na aeroplane du bu aikoi gi runway du poroktuna khamba yabani hairami
Aduna Sally no Pakum Asuna Pirami. Nakoina aeroplane dugi, Oi Tangwinjadu Yai Habatarabadi. Aeroplane du Oi Tangwinjadu in the Mukta Yanga Harami. Aduna committee musing is no Pakum Asuna Piraglami. Hojiti aeroplane du Kai Kibanamaram Oibana. Aeroplane du Oi Tangwinjadu, Nakoina Yang Bajar Harami. Aduna Sally no Pakum Asuna Pirami. A queen of pirate aeroplane do ising the Tassanduna, Kaibanate. Aina aeroplane do Manunga Tong musing to Kanavagi. Aeroplane do Baina, Halsal Hadiba, to Rendu Kam Libani Harami. Aduna committee in the piece of Musali the Sum Harami. A queen aeroplane dugi, Oi Tangwinjala do Kapogi Batarbasu. Aeroplane Sijam the Paul Lebe aeroplane. Naquini aeroplane do Mohana Paratuna. A quick and way to Kambadi Yabani Harami. Amoksu committee give you a Saliam reject the Sum Harami. I couldn't computerize Loina Yangma Matamaduda. Aeroplane do Queen Lena Kamangami. I could get away to the Muhalakuna Kama Yavani. Adubuna Queen in aeroplane do come with the Ising to the Kamjalibinetra Harami. Masigum Mamasu Salina. Company give musing some Harami. Nakoina computer was Sinaduna. I couldn't pirate aeroplane do Madame the Yang Libadu. I used to Mukta Naquini Yang Liber reposing to Amuta Yang Jaggy Harami. Adu the committee give musing is no Masum Haraglami. I couldn't know Loina test over Loidri. Testing the Loina Tobulo and Matunda. Naquini Yang Habatarbasu, I couldn't Yang and Gani Haraglami. Amusu committee give musing is in a Sum Nainarami. Kariguma Salina Toru Tabakasi. Mahanga Taugaina, Tobo and Batarvadi. Mahanga pilot Oibagi, Karea Siluina Manglagani. Madugis Matakta, Newski musing a sina. Salisi am the Pataba Muni Haiduna. Mahaki Pamam Togo Pashasoma the Fanglero Hainarami. Numit a signal with Angastam Salisi Wakanjam Nungai Tarduna. Mahaki Nupita phone Togduna Sum Hairami. Howjiti, I couldn't pirate aeroplane to Kai Kiban Maram Moibana. I give me a Sassi Loina down or Harami. Adu Mahaki Nupinati, Sali the Sum Haraglami. Nang Karim the Pakapa Togunu. I quick in New York City, Silly musing a sina. Nangasi Yam the Farva pilot Amani Haiduna. Takaro Ponto Narivasi Harami. Nakalamuram Denum Saliki Marup Amabu, Newski Muka Amna report Lorami. Matamastadi, Saliki Marup Asina, Newski musing a Sum Harami. Aiki Marup Salisi Yam Faro pilot Lamani. Mahang aeroplane do sing to the common Madam Mobina. Airplane told with musing to Mahang Loina Kalibini Harami. Hidebin bit a signal with Angastam Salisi, Wakanjam and Nungai Traduna. Baram the U Takalami. Matamastadi, bar Salid musing a sinna, Salisu Takar Ponto to the Sun Harami. Sali Nang Madam Mobina. Airplane told about musing a dubu Nang Loina Kalibani. Adu Atopa pilot or Matarvadi. Airplane dubu and Wetam the Paiduna, musing to Luna Siramasuya Harami. Matamastadi, Barasigi musing the Hari Wise Tabada. Salisi Wakalama Lagaduna. Mahaki Mayum Tam Nakana Jalami. Masig Matung the Mahaki Fola Sidagi. Makoi committee Makos the Pont of Dunasum Harami. Nakoina Nasidigin and Mik carrying Mamanga. I queen Paikaba airplane doing Maramda, computer test story Mamadu. Ai Amadi, I give co pilot Jekaluna. I quit some Mutajage. Nakoin meeting a Mutasilau. Meeting a Duda, Nakoi committee give musing Amadi. Ato pilot Kamasuporo. I Amadi Aigmar Zauge. Aduga, meeting a Dugi Manunda, Yama Chaurba, Skidani Tonduna. I quit Mang the airplane do Pahanduna. There's some Taholo Harami. Saligi wise Taramatung Asida, Makoi committee in Dupasina Salida Sum Haraglami. Hoi Nang Haribudu, Amuhana Tausi Harami. Masig Matunda, Numit Nini Matungi Sinamo, I quit Ulay. Matamasida Yama Chaurba, Refing Holamagi Manunda. Salin Haiki Batabak sing sit Taunabagi. Committee give you Mam Amadi, Yapoki Stack Yamusalami. Madugis Matata, Makoi Manga Yama Chaurba is skill and Tamlami. Highway skill Sida Kaptokuna, pilot sing a snap dance Taunabagi. Masig Matunda committee give you sing a sina, Tonga Hom the Pamduna. Makoi aeroplane ship by Vigi, there's a sit over Horlami. Matamastadi pilot and Sina aeroplane ship by Horlami. Adubu Makoi Mamanga Useka pilotuna. Highway check sing a sina, Makoi aeroplane engine sit by Shalanduna. Engine Sija Halamde. Masina Maram over pilot sing a sina. Makoi committee give you sing a sida, radio the Sum Harami. I queen was pirate by airplane sea, Usek Mana Pashilak Basin Baram Mobana. Engine and Nisilwini Jaki Harami. Masig Matung the pilot and Nisina Yamatuna. Makoi pirate airplane Simamai Leduna. Makoi and West the Kamlami. Amuksumu Makoi committee give you sing a sina. Salina Chinari Wakalasi Kok Navagi. Makoi pilot and Sidamu airplane Mohanamu Pahilami. Adu Makoi pilot sing a sinati airplane Siamu. Makoi runway sida take the kite and Fazina Len Togduna. Musing Siluini Kalami. Masigumo Mamasi Urbanamo committee give you sing a sina. Salim the Jack the Sum Harami. I couldn't know have the Sumdra. Nakoina Kariguma aeroplane do runway tam na Pyral Mataravati. Musing a Duzu Fazana Kanduna. Aeroplane at the Su Aso open Amata, Toglam Harami. A sig Matung Salisi Wakanu Itas and Pamdulerami.
ngahak le matung salina committee gi miyoi sing asita sumna harami maham asida aeroplane mu test tawriba nakhoi pilot sing asi miyoi bi wakalon chendaba pilot ngatani kari gai no sumna haribano harabasu makhoi na pairiba aeroplane sida uchek mayam na paisalaktuna makhoi gi aeroplane sing engine ni si yadre adu makhoi na wakalam da khanda davida engine ni si yadaba tarbasu aeroplane si yama thuna mamai leiduna runway asida khamlibasi nakhoi urba natra amuksu salina committee gi miyoi sing asita sumna harami ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯆꯦꯛ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯏꯟꯖꯤꯟ ꯑꯅꯤꯗꯨ ꯂꯣꯏꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯖꯦꯛꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯐ ꯑꯣꯏꯅ ꯈꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯂꯤꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩ ꯑꯃꯗꯤ ꯖꯦꯛꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯐꯖꯅ ꯈꯪꯅꯕꯒꯤ ꯅꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤ ꯐꯖꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯦꯁ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯣꯈꯥꯏꯈꯤꯕꯒꯤ ꯇꯦꯁ ꯇꯧꯔꯤꯕꯁꯤ ꯃꯁꯤꯡ ꯀꯌꯥꯗ ꯌꯥꯝꯅ ꯇꯦꯁ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯀꯃꯤꯇꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯁꯂꯤ ꯑꯃꯗꯤ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯇꯦꯁ ꯇꯧꯔꯛꯂꯤꯕꯁꯤ 13 ꯁꯨꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯈꯣꯏꯅ ꯇꯦꯁ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯟꯖꯤꯟ ꯑꯅꯤꯗꯨ ꯂꯣꯏꯅ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯊꯣꯛꯈꯤꯕꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯅꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯅ 13 ꯁꯨꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯅꯤ ꯇꯧꯔꯛꯂꯤꯕꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯂꯤꯅ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯥꯝꯁꯤ ꯍꯥꯏꯗꯨꯅ ꯖꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯈꯥꯝꯅꯕꯒꯤ ꯁꯦꯀꯦꯟ 35 ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯍꯜꯂꯨ ꯑꯗꯨꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯃꯈꯣꯏꯅ ꯃꯃꯥꯏ ꯂꯩꯗ꯭ꯔꯤꯉꯩꯗ ꯁꯦꯀꯦꯟ 35ꯒꯤ ꯒꯦꯞ ꯄꯤꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯔꯟꯋꯦ ꯇꯝꯅ ꯄꯥꯏꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯟꯖꯤꯟ ꯑꯅꯤ ꯑꯁꯤ ꯌꯥꯍꯜꯂꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯏꯔꯛꯂꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯁꯦꯀꯦꯟ 35ꯒꯤ ꯑꯃꯨꯛ ꯂꯦꯞꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯁꯦꯀꯦꯟ 35 ꯂꯦꯞꯍꯜꯂꯤꯕ ꯃꯇꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯁꯂꯤ ꯑꯃꯗꯤ ꯖꯦꯛꯅ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯔꯟꯋꯦ ꯇꯝꯅ ꯄꯥꯏꯗꯨꯅ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯁꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯁꯦꯀꯦꯟ 35ꯒꯤ ꯃꯇꯝꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯕꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯀꯦꯟ 35 ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯔꯟꯋꯦ ꯇꯝꯅ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯔꯟꯋꯦ ꯇꯝꯅ ꯌꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯣꯈꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯇꯦꯁ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯦꯁ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗꯤ ꯔꯟꯋꯦ ꯌꯧꯗꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯅ ꯊꯝꯖꯤꯟꯗꯨꯅ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯀꯃꯤꯇꯤꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯂꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯂꯤꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯁꯜ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨ ꯈꯥꯝꯗꯨꯅ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯀꯜꯂꯤꯕꯗꯨ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯨꯝꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯂꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯤ ꯅꯪ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯈ꯭ꯔꯤꯕꯗꯨ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝꯅ ꯂꯣꯏꯅꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕ ꯖꯍꯥꯖꯇꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯕꯤꯔꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯈ꯭ꯔꯤꯕꯗꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯗꯤ ꯐꯩ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯤꯇꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯂꯤ ꯑꯃꯗꯤ ꯖꯦꯛꯇꯨ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤ ꯍꯥꯏꯕ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯑꯣꯏ ꯊꯪꯕ ꯏꯟꯖꯤꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯂꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ 2009ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 15ꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗꯒꯤ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯕꯨ ꯁꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯏꯟꯖꯤꯟ ꯑꯅꯤꯁꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯍꯗꯁꯟ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯈꯥꯝꯗꯨꯅ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯟꯈꯤꯕꯅꯤ ꯁꯤꯅ ꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ